이제가 खजाजे खरा नायो खमला खजाजे पोम न हजिबो मरम लक्तने मतम नो सेकेंड सी पाम्बी सिनियाबा अथोंगांगी दुदी हेंजना हावबो वाटलेबा हंदक बानबसु वाटले खमीना वीडियो थागतबा उरगा आइनाने चक्चरीबा इसा इथोमदा कैनादे आइदी वीडियो जे थागतबा ngमदिया ngasiनि माहे सुकतपदे हौरे हाय मैम कमाई तौरी मैम नुसा मैसा से खांगवा ngमद्रेबा खांगवा ngमनदने आइना लंगी खुलंगजे जों नंग लंगरे खांगवा ngमद्रे दुना आइना खल्लिबा सुम हाइदि फेन मखादा हिप खोतना मतम लेनना लेबै मगुता करी करी ngasiगी आइना कई तौबा हयेंग बोगी खंगदे हंचित बोगी खंगदे सुम आइना ngमजा वीडियो खदां सुम शेयर तौगे वीडियो थागत पसे को पूरा ऐसे परिंग नायबा ऐसे ओइद्रेबा मु खंगथा थागले मु खंगले लेपी ऐसे नोआइद्रेबा दो मीना वीडियो थागत बा उरगा आइनाने चक्चरीबा इसा इथोमदा कैनादे आइदी वीडियो जे थागत बा ngमदिया मीना थागत बा उरगा मीना कमाय ngमीनो मीना मत्तू मचा आंगांग स्कूल तंबा लाइक लाइसु मने मकु लोइ दु तौरगा वीडियो थागत बा ngमे आइना फ्री दे तोमदा युमदा लेरगा आइना कमायना वीडियो जे थागत बा ngमदिनो हाइन मतम जे लेरदि मीसे आइदी तनबदो मतम जे लेतबने मोइना तौदबा जादेना मोइना खल्लेबको दुमाइना हाय तारेको अदु चैनल सु सुम नोंग नोंग ग्रो ओइबदि लारदना सुम मखा कोमधरक तोरे अदुना आइना वीडियो से असुम ngमजबा खरगा लौगे खल्लिदो नुसा साथिना साइ सारगासु खंगदे ऐ ताइसेंगा नाक थोरैनेबा अदो खंगदे कइदौसिगा खंगदे ऐ कयम खंगद्रे अदुना ngasi अलाग अलाग सुम हयेंग मोगी खंगदे सुम मतेंग मते सुम पुंजनजरगे मैम असुम यंगमिनासि कइदौदोइ नुसा साबना करि वीडियो नमदोइ नत्रनेको माय मैंगा ngमबनि नत्रा मैम अइना हाइदो थाजब्रा थाजदब्रा येउ मैसाजु जेंको चुमना साबा आइना मा लैको नुसा थोपा अदुगा चेखाइना लंगमम जावबदो चेखाइना लंगमम जावबनि जें एकदम चेखाइ बि अरोइ बिनि आइसे कोइ उना वना गासे मचेम लेंग पोंते चप जुंगना माय मफमदा लैरिमेबको असि नुसासे मैम माय मायगी ड्यूटी थबा अममदि चतबा यादना चतनारेको युमदा लैबा खोइसु वादि वारिनेबा हाइदि तौदबा यादबा थबम तौरे दु नत्रगदि मीसे वाइदनाको लेनबसे थबगाइरे नुसा साबैना क्याम सुनिंगदे जामसु सुनिंगबा मी नतबैना अदुना आइसु आइगी इथौ वीडियो नंबसे आइ लेप्तना नमजरागे सागे सारसनु येंगदु अदुगा वो कालू से फमा ची चिंगांगी बेवना चंगासे ला होगल मा साना सारे चंगासे आइना मा आइ बेवंदा वारी से सिन्याबा थोंगा चकनी आइदि चलसी चलरोय हाइदि जुम चलसी आइना ngangनियाबा सारे माना ngंगी से अदो युमदो ओइ चलगे पाउलेन कौगे मैम माइगे मदा नुसा पंगसा साजरगा सुको अखोय थोंगानददिने उरुमदि लांगी उरुम लांगी आइदि उरबा मम्मी जे उब्रा हाइदि अदु मैम नो बा मो पांद्रे सेनिगा पाली पाउले नोबा हेक लाकनी आइना हाइरेबा नोबा पानसु पानदेबा दा मंगा तुगा पाली सितने अदो खोताइना चिकथै जे उब्रा अदो हेक तोइसिना सिगै नते सिदि अनि त ngaire si ani sta ngaire puki dei ni hek toi si ma chang pali tei pandre ujuno pamudra jeng khotai na chikta na se manga tu lang do khare hais hadak je yi han bai kwa no bam phangi ni asi ko ngau ni bo si charadi ai udi cha de handak ki han bani se को पास आजरनी मैम के ताइसेंगा जे चंगुरबने अब चंगुरगा पाउलेन लाए आइदो अंकम थोरैने अब ताइसेन जे साउनिङिनिको साउनिङ मा खांगना लेपिनि मैम थोंगान न थोरगा फना दु नुंगारे नुसित लिरि इंना चिंगना सिपाइदो ओइरावा कोइ पुचुनु सुसिगा फम्मी अदुगा वीडियो दिनेको नुंगाय मा वीडियो अमा दि हजिति लैतबनिना वीडियो तो हेलो आइन हाइरबा मिसिंदो मोय आयम उनिंगे आइन हाइरेबा कमेंट्स अदो आई उजरसनु अदुगा आइसे को खजाजे खरा नायो खमरा खजाजे पोमनो हजिबो मरम लक्तने मतम नोदने अमु कोई कब्जादरा खंगदे ममु नायो खंगदे अदुना आई वीडियो गसे वागसे ngangbase साउनिंगी पेनना ngangbase नु नुआइत्रे मैम पाउलेन लाए नोबा हेपगी पाउलेन मा मखों नोय कइनो सानबदना नोय हाइदि इसागी ngमदबै चांगदे नंग मुकना खांगा तौरमिना नारेदना असिदि आदा पांद्रे वांगसु वांगी आ पुखिदो हेउरसिसो
ꯄꯨꯈ꯭ꯔꯤꯒꯤꯗꯨꯅꯅꯦ ꯑꯅꯤ ꯁꯣꯝꯗ ꯃꯆꯥ ꯑꯅꯤ ꯑꯍꯨꯝꯒ ꯄꯥꯜꯂꯤꯗꯨꯗ ꯂꯥꯛꯑꯣ ꯄꯥꯎꯂꯦꯟ ꯇꯥꯏꯁꯦꯟ ꯂꯥꯛꯑꯣ ꯄꯨꯁꯤꯜꯂꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯈ꯭ꯔꯤꯒꯤꯗꯣ ꯍꯦꯛꯎꯔꯒꯦ ꯄꯥꯎꯂꯦꯟ ꯑꯩ ꯚꯤꯗꯤꯑꯣ ꯑꯝꯇ ꯃꯤꯅ ꯊꯥꯒꯠꯇ꯭ꯔꯦ ꯃꯇꯝ ꯆꯥ ꯊꯥꯒꯠꯇ꯭ꯔꯦ ꯍꯥꯏꯅ ꯁꯨꯝ ꯀꯃꯦꯟꯁꯇ ꯏꯔꯛ ꯂꯩꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯑꯩ ꯀꯩꯗꯧꯒꯦ ꯉꯁꯤꯁꯦ ꯀꯩꯅꯣꯅꯤ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤꯅꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯅꯤ ꯑꯗꯨꯅ ꯈꯔ ꯊꯥꯒꯠꯇ ꯌꯥꯗꯦ ꯑꯩ ꯀ꯭ꯋꯥ ꯊꯝꯃꯦ ꯑꯗ ꯆꯠꯂꯝꯃꯣꯏ ꯂꯥꯛꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯦꯛꯇꯣꯏꯁꯦ ꯄꯨꯈ꯭ꯔꯤꯗꯩꯅꯤꯁꯦ ꯁꯤꯗꯤ ꯈꯨꯟꯅ ꯂꯥꯝ ꯐꯪꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯨꯃꯥꯅ ꯑꯅꯤꯒ ꯍꯦꯛꯈ꯭ꯔꯦ ꯃꯨꯜꯂꯦꯕ ꯁꯤꯇꯅꯤ ꯄꯥꯜꯂꯤꯕ ꯈꯣꯇꯥꯏꯅꯅꯦ ꯂꯥꯛꯄ ꯍꯧꯅ ꯆꯤꯛꯊꯗꯣꯔꯦꯕ ꯑꯗꯨꯅ ꯉꯁꯤꯁꯤ ꯍꯦꯛꯇꯣꯛꯑꯒꯦ ꯍꯟꯗꯛꯇꯤ ꯃꯃꯥꯡꯗꯣ ꯌꯥꯝ ꯄꯥꯟꯅ ꯃꯤ ꯀꯌꯥꯝ ꯄꯤꯖꯍꯧꯏ ꯍꯟꯗꯛꯇꯤ ꯀꯅꯥꯝ ꯄꯤꯖꯕ ꯉꯝꯃꯔꯣꯏ ꯀꯩꯅꯣ ꯍꯥꯏꯗꯤ ꯄꯥꯟꯗꯦꯕ ꯍꯦꯛꯇꯣꯛꯑꯅꯤ ꯉꯁꯤ ꯅꯪ ꯈꯨꯟꯅ ꯂꯥꯝ ꯐꯪꯗꯕꯗꯨ ꯆꯩꯅꯅꯦ ꯀꯩꯅꯣ ꯇꯧꯔꯣ ꯑꯗꯒꯤ ꯂꯣꯏ ꯍꯦꯛꯇ꯭ꯔꯣꯕꯅꯤ ꯆꯥꯆꯧꯕꯤꯗ 3-4ꯈꯛ ꯄꯤꯈ꯭ꯔꯅꯤ ꯂꯣꯏꯔꯦ ꯑꯗꯒꯤ ꯑꯩꯒ ꯅꯕꯣꯛ ꯑꯃꯒ ꯆꯥꯍꯧꯔꯅꯤ ꯂꯣꯏꯔꯦ ꯍꯣꯏ ꯑꯩꯁꯨ ꯍꯩ ꯆꯥꯒꯟꯗꯦ ꯅꯣꯏ ꯇꯥꯆꯧꯗ ꯑꯩꯅ ꯍꯩ ꯆꯥꯕ ꯂꯥꯛꯑꯣ ꯅꯣꯕꯥꯞ ꯃꯨꯜꯂꯦ ꯍꯥꯏꯕꯕꯨ ꯃꯥ ꯂꯥꯛꯇꯦ ꯃꯌꯥꯝꯁꯤꯅꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯁꯦ ꯄꯥꯎꯂꯦꯟꯅ ꯂꯥꯝꯅ ꯁꯨꯝ ꯍꯦꯛꯑꯦ ꯄꯥꯎꯂꯦꯟ ꯋꯥꯡꯕꯒꯤ ꯃꯊꯛꯀꯤꯗꯨꯗꯕꯨ ꯆꯩꯅꯅꯦ ꯀꯩꯅꯣ ꯇꯧꯔ ꯇꯥꯔꯛꯀꯅꯤꯗꯣ ꯆꯩꯗꯨꯅ ꯁꯨꯝ ꯀꯣꯠꯁꯜꯂ ꯁꯨꯝ ꯌꯥꯅꯤ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯄꯤꯖꯕ ꯉꯝꯃꯔꯣꯏ ꯍꯟꯗꯛꯇꯤ ꯑꯩ ꯀꯩꯅꯣ ꯑꯩꯈꯣꯏꯕꯨ ꯆꯥꯅꯤꯡꯉꯥꯏ ꯄꯥꯟꯗꯦ ꯍꯥꯏꯗꯨꯅꯤ ꯃꯃꯥꯡꯗꯗꯤ ꯏꯁ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅꯅꯦ ꯄꯥꯜꯂꯤ ꯍꯥꯏꯕ ꯑꯆꯧꯕ ꯑꯅꯤꯈꯛꯅ ꯄꯣꯡꯅ ꯍꯦꯛꯈ꯭ꯔꯦ ꯅꯍꯥꯟ ꯃꯥꯡꯗ ꯃꯌꯥꯝ ꯁꯤꯅꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯕꯥꯞꯁꯦ ꯑꯩ ꯉꯁꯤ ꯍꯌꯦꯡ ꯀꯩꯀꯩ ꯇꯧꯕ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯈꯔ ꯁꯨꯝ ꯎꯠꯂꯛꯇ꯭ꯔꯣꯕꯅꯤ ꯀꯌꯥꯅ ꯑꯩ ꯁꯨꯃꯥꯏꯅ ꯂꯦꯝꯅ ꯂꯩꯗꯣꯔꯤ ꯚ꯭ꯌꯨꯁ ꯀꯥꯒꯦꯔꯥ ꯀꯥꯔꯣꯏꯒꯦꯔꯥ ꯑꯁ ꯑꯗꯨ ꯍꯥꯎꯅꯤꯌꯦ ꯄꯥꯎꯂꯦꯟ ꯀꯥꯏ ꯃꯌꯥꯝ ꯌꯦꯡꯅꯤ ꯄꯤꯁꯛꯇꯤ ꯄꯤꯔꯒꯁꯨꯅꯦ ꯑꯁꯤꯁꯦ ꯑꯩꯁ ꯀꯩꯅꯣ ꯃꯨꯜꯂꯦ ꯐꯖꯅ ꯃꯍꯤ ꯐꯖꯅ ꯊꯣꯛꯄꯅꯤ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯑꯩꯈꯣꯏꯒꯤ ꯅꯣꯕꯥꯞꯁꯦ ꯀꯔꯝꯕꯅꯣꯀꯣ ꯃꯌꯥꯝ ꯇꯨ ꯁꯤ ꯄꯥꯝꯕꯤ ꯑꯃꯒ ꯂꯩꯁꯦ ꯃꯆꯥ ꯇꯧꯅ ꯁꯤ ꯅꯣꯕꯥꯞ ꯄꯥꯝꯕꯤꯅꯦꯕ ꯁꯤ ꯀꯠꯊꯠꯈ꯭ꯔꯤꯅꯦꯕ ꯁꯤꯒꯩꯁꯦ ꯑꯗꯨ ꯑꯩ ꯈꯨꯗꯣꯝꯒꯤ ꯃꯄꯥꯗꯩꯁꯦ ꯑꯁꯤꯁꯦ ꯅꯪ ꯈꯨꯊꯨꯝ ꯑꯃ ꯃꯍꯤ ꯈꯨꯊꯣꯛ ꯑꯃ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯀꯦꯟ ꯁꯤ ꯄꯥꯝꯕꯤꯁꯤꯅꯦꯕ ꯊꯣꯡꯒꯥꯡꯒꯤꯗꯨꯗꯤ ꯍꯦꯟꯖꯟꯅ ꯍꯥꯎꯕ ꯋꯥꯠꯂꯦꯕ ꯍꯟꯗꯛ ꯄꯥꯟꯕꯁꯨ ꯋꯥꯠꯂꯦ ꯈꯔ ꯃꯌꯥꯝ ꯉꯝꯗ꯭ꯔꯦ ꯆꯥꯛꯑꯦ ꯑꯩ ꯑꯁꯦꯡꯕ ꯔꯨꯞ ꯂꯥꯛꯑꯦ ꯑꯩ ꯌꯨꯝꯗꯅꯦꯀꯣ ꯑꯣꯂꯥꯡ ꯊꯥꯗꯅꯦꯀꯣ ꯁꯝ ꯇꯦꯟ ꯀꯠꯊꯠꯂꯦ ꯑꯩ ꯅꯣꯏ ꯁꯝ ꯇꯦꯟꯕꯁꯦ ꯄꯥꯝꯖꯩꯑꯕ ꯑꯗꯨꯏ ꯃꯊꯛꯇ ꯑꯩ ꯁꯝ ꯇꯦꯟꯅꯁꯨ ꯀꯠꯊꯠꯂꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯝꯁꯦ ꯌꯥꯝ ꯊꯥꯏꯌꯦꯕ ꯑꯩꯗꯤ ꯁꯝ ꯊꯥꯕ ꯃꯤꯁꯦ ꯃꯌꯥꯝꯁꯨ ꯂꯩꯀꯣ ꯑꯩꯇ ꯅꯠꯇꯦꯀꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯣꯏꯗꯤ ꯁꯝ ꯊꯥꯗꯣꯛꯑ ꯁꯨꯝ ꯆꯠꯂꯦꯕ ꯀꯦꯝꯍꯧꯅ ꯑꯩꯗꯤ ꯉꯝꯗꯦꯅꯦ ꯑꯩꯒꯤ ꯂꯨꯈꯝꯁꯦ ꯁꯥꯊꯤꯅ ꯁꯝ ꯊꯥꯏꯌꯦꯕ ꯃꯤꯅꯁꯨ ꯍꯥꯏ ꯅꯪ ꯂꯨꯈꯝꯁꯦ ꯌꯥꯝꯅ ꯊꯥꯏꯌꯦꯅ ꯑꯗꯨ ꯑꯩꯅ ꯀꯩꯗꯧꯏ ꯁꯝꯁꯦ ꯏꯁꯇꯦꯞ ꯇꯧꯅ ꯀꯠꯊꯠꯂꯒ ꯁꯝꯁꯦ ꯄꯥꯍꯜꯂꯦꯕ ꯑꯩ ꯑꯣꯂꯥꯡ ꯊꯥꯗ ꯑꯩ ꯉꯝꯗꯦꯕ ꯅꯠꯇ꯭ꯔꯗꯤ ꯑꯗꯨ ꯑꯩ ꯌꯨꯝꯗ ꯀꯃꯥꯏꯅ ꯂꯩ ꯍꯥꯏꯗꯨꯒ ꯁꯝꯁꯦ ꯃꯌꯥꯏ ꯈꯥꯏꯗꯣꯛꯑ ꯑꯣꯏꯖꯦꯠ ꯈꯥꯏꯗꯣꯛꯑ ꯅꯠꯇ꯭ꯔꯒ ꯃꯊꯛ ꯄꯨꯜꯂ ꯃꯈꯥꯃꯨꯛ ꯃꯌꯥꯏꯁꯦ ꯑꯩ ꯍꯥꯡꯍꯟꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯡꯉꯤ ꯀꯩꯅꯣ ꯃꯤ ꯃꯆꯥꯗꯤ ꯃꯁꯝꯁꯦ ꯊꯥꯗꯣꯛꯑꯒ ꯀꯩꯅꯣ ꯇꯧ ꯉꯝꯃꯤ ꯅꯪ ꯀꯩ ꯉꯝꯗꯦ ꯑꯩ ꯉꯝꯗꯦ ꯑꯩꯒꯤ ꯁꯝꯁꯦ ꯁꯥꯊꯤꯅ ꯑꯗꯣ ꯑꯩꯒꯤ ꯑꯁꯦꯡꯕ ꯔꯨꯞ ꯆꯥꯕ ꯃꯇꯝꯗ ꯁꯝꯁꯦ ꯁꯨꯃꯥꯏꯅ ꯁꯝꯕꯨꯟ ꯄꯨꯜꯂꯒ ꯖꯣꯞ ꯂꯥꯎ ꯂꯩꯈꯠꯅ ꯊꯝꯕꯁꯦ ꯑꯩ ꯑꯁꯤꯅꯁꯨ ꯅꯨꯡꯉꯥꯏꯖꯩ ꯑꯩꯉꯣꯟꯗꯅꯦ ꯐ꯭ꯔꯤ ꯑꯣꯏꯖꯩꯑꯕꯁꯦ ꯁꯝ ꯊꯥꯗꯣꯛ ꯋꯥꯏ ꯆꯤꯟꯕꯅ ꯅꯤꯡꯗ ꯆꯞ ꯑꯩ ꯉꯝꯗꯦ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯏ ꯃꯌꯥꯝ ꯉꯝꯃꯤꯕ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯏꯁꯦꯕꯣ ꯉꯝꯃꯤꯕꯣ ꯑꯁꯦꯡꯕꯕꯣ ꯑꯩ ꯉꯝꯗ꯭ꯔꯦꯕꯣ ꯌꯥꯗ꯭ꯔꯦꯕꯣ ꯑꯗꯣ ꯃꯌꯥꯝ ꯅꯣꯕꯥꯞꯁꯦ ꯈꯔꯗꯤ ꯍꯦꯛꯑꯦ ꯄꯥꯎꯂꯦꯟ ꯃꯥ ꯀ꯭ꯂꯥꯁ ꯆꯠꯀꯅꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯆꯦꯇꯣꯟꯗ ꯈꯔ ꯄꯤꯈ꯭ꯔꯅꯤ ꯑꯩꯈꯣꯏ ꯃꯥꯈꯩꯒ ꯈꯪꯗꯦ ꯈꯔ ꯆꯥꯅꯤ ꯑꯗꯣ ꯑꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯗꯤ ꯁꯥꯡꯍꯜꯂꯔꯣꯏ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯅꯣꯕꯥꯞꯁꯤꯒ ꯍꯦꯛꯑꯦ ꯌꯥꯝꯅꯗꯤ ꯍꯦꯛꯇ꯭ꯔꯦ ꯂꯩꯁꯨ ꯂꯩꯇ꯭ꯔꯦ ꯁꯤꯇꯅꯤ ꯄꯥꯟꯗ꯭ꯔꯦ ꯑꯅꯤꯈꯛ ꯄꯥꯜꯂꯤ ꯂꯣꯏꯔꯦ ꯁꯤꯅ ꯑꯗꯣ ꯑꯃꯈꯛ ꯃꯦꯠꯂ ꯆꯥꯒꯦ ꯈꯪꯗꯦ ꯎꯠꯂꯛꯄ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯁꯨ ꯑꯩ ꯈꯪꯗ꯭ರೆ ꯃꯌꯥꯝ ꯁꯣꯝ ꯃꯥꯏꯀꯩꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯗꯣꯟꯅꯤ ꯑꯩꯈꯣꯏ ꯆꯥꯅꯕꯒꯤꯅꯦ ꯎꯍꯩ ꯋꯥꯍꯩꯗꯤ ꯑꯩꯈꯣꯏ ꯋꯥꯠꯇꯦ ꯄꯥꯎꯂꯦꯟꯅ ꯂꯥꯛꯑ ꯆꯥꯕꯤꯗꯕꯩ ꯋꯥꯇꯅꯤ ꯄꯨꯡꯗꯣꯟꯁꯤꯅ ꯄꯥꯝꯕꯤꯁꯤꯅ ꯕꯔ ꯇꯠꯅ ꯑꯗꯨꯏ ꯃꯇꯝꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯍꯧꯗ꯭ꯔꯦꯀꯣ ꯄꯨꯡꯗꯣꯟ ꯆꯥꯅꯤꯡꯕ ꯃꯤ ꯂꯩꯔꯒꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯑꯩ ꯁꯥꯕꯅ ꯁꯦꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯥꯟꯗ꯭ꯔꯦ ꯑꯁ ꯄꯥꯎꯂꯦꯟ ꯍꯥꯎꯔꯅꯤꯍꯦ ꯑꯁ ꯃꯌꯥꯝ ꯈꯤꯇꯪꯗꯤ ꯈꯦꯒꯥꯏꯔꯦ ꯑꯗꯣ ꯁꯥꯊꯤꯅ ꯍꯥꯎꯔꯅꯤ ꯁꯤꯁꯦ ꯑꯍꯥꯎꯕ ꯀꯩꯅꯣꯗꯣ ꯑꯍꯥꯎꯕ ꯃꯆꯨꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯛ ꯂꯥꯎꯕꯤꯗꯣ ꯏꯁ ꯑꯗꯨꯅꯤꯌꯦ ꯁꯥꯊꯤꯅ ꯍꯥꯎꯔꯅꯤ ꯁꯤ ꯉꯔꯥꯡꯁꯨ ꯑꯩ ꯑꯅꯤꯒ ꯆꯥꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯆꯦꯅ ꯐꯦꯟ ꯃꯈꯥ ꯂꯩꯗꯅ ꯑꯩ ꯅꯥꯛꯇ ꯃꯥ ꯉꯥꯏꯔꯤꯅꯦꯕ ꯁꯤꯒ ꯑꯁꯥꯕ ꯂꯦꯜꯂꯤ ꯍꯥ ꯇꯧꯅ ꯃꯌꯥꯝ ꯌꯦꯡꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯁꯥꯊꯤꯅ ꯍꯥꯎꯔꯅꯤꯗꯣ
दो अखोई कालुसे खमरा अखोई नाबदी पुंफा फरगने हिट स्ट्रेस आइनाने मो हिट स्ट्रेस से अखोई हिदाक साइड इफेक्ट ओइनसु तौ याय ओलांग थादासु माय माय कनो मतुंगनसु तौ याय अदो मा हंदक ओइदना नुती लुजबिबा मा अखोई साबा चांग कायना साबा सि कायना सारी सी हायबा अदुना आइनाने मासि लुजबिना खोजबिना इसिंग अमा अमा तौना खोतना होनारिन मैम अखोई सारमिना नोबाब हेगदा हे नोबाब तो खुलुद्री अदुगा ताइसेना सिगा हिपी आइसिगा मैम खुथुम ममा सी अहुम से अथोय होइदे पीरनी खंगदे नोबाब से लैत्रे मैम वीडियो से मतंग से लोसलगे दो चाबगी दे नोंगमने फजना उलक्याबको अदो ngasi gi मतंग से लोसलगे बाय बाय